Luhongkhraba Macha Nupina Mamagi Ayaba Yaodana Thabak Changba Yahankhidre Yamna Singthaningai oiba Supreme Court ki judgment amada Luhongkhraba Macha Nupi amana Mamagi Ayaba Yaodana government ki service tawramba laikhidraba mapagi mahutta compassionate employment oina Thabak Changba Yahankhidre Mama amasung masin manaw singge lanthum yenabagi matangda court case tawnariba Macha Nupi asina mama na Ayaba piduna Thabak Changhanaba honaruba mawpuana fit oidraba matungda compassionate job pinaba apply tawrokibane adubu mahaki application adu lukra oheurabi mamagi ayaba yaudi haiduna authority na yakhide nupi macha adugi ukil dusanta prasarna Supreme Court ki justice Ajay Rastogi amasung city Ravi Kumar gi mamangda case adu pukhatladuna haike Supreme Court na 2021 da Karnataka versus CN approva case da Macha Nupi singsu compassionate job phangba yai rai pi khiba laikhre adubu bench asina phongdokhi madudi compassionate employment gi matangda Madhya Pradesh ki rule gi matungin na lukra oheurabi nupi adugi ayaba yaudana masa singna thabak changba yahande yai tv lokonda demarcation tawba lakpa official sing khunja singna thingkhre police ki action da ahal lama yauna miyoi kaya sokle Thobal district ki manung channa 44 yai tv lokolda Manipur lengakna mega food park sanabaga mari lainana ngarang official team ama lawpham asi land demarcation tawba lakpada khunja singna thingbagi khongjang changsin khre khunja sing amade police ani gi marakta yamna chawna mukna bathokre police na khunja sing tankhaina ba tiar gas kapada ahal lama yauna miyoi kaya asoka pan nangle haire thodok thokpham dagi pause sina phangba paugi matungin de ngarang nungthil Manipur lengake settlement and Land Records Department Thobal gi ASO ningthembi na lusingba official team amaga loinana Thobal amadi Kaksing Police ki DSP amana lusingba police team ama yauna yai TV lokonda land demarcation tawba lakhe madugi pau khunja sing na tabadagi masing yamlaba khunja sing thomjilaktuna land demarcation tawba lakleba official sing adu tanthokpagi khongjang changsin khing khudakta Thobal Police ki ahenba force mafam aduda thomjilaktuna thingba piriba khunja sing adu takthokna bahona ke maduda khunja sing amasung police anigi marakta chawna mukna bathokhe police na tiar gas cell kaya kaptunu khunja sing adu takthokhe nakal anida mukna baduda ahalama makhongda sokpada natana miyoi kaya amasu asokapan nangki haire mukna bagi thodok aduna maram oiduna Imphal more lambi gi sarukta miyamna sathok chasin tawbada matam khara chawna apan bathokhe miyam gi hewaduna maram oiduna yai tv lokonda food park sabagi survey tawbagi thabak adu pangthokpa ngamkhidre haire thodok asiga mari lainana ngarang 44 YTV Local Farmers and Land Owners Development Association na press ta thadorok pachero lamana hairibade YTV Local da food park saba yaroi laingak na sangsilagliba thawong asi laingak na semkiba the Conservation of Paddy Land and Wetland Act 2014 gi mayoktane ek asi YTV Local da mapung phana chanahanninge maramdi mafam asi phaugi chathok puthokpa Manipur prasagi Chakhaw gi mateng pangjariba phajaraba lawphamne loinana mamangda palamba Congress laingang na Sports University sanaba lam lawsilambadagi association na lusingduna khunja singa loinana takthokibani haibo waphamsu association asina ngarang press ta thadorok pachero lamana haire mahairoi lising kunipan chamri na saruk yaduna chahi asigi class 12 ki exam ngarang dagi haukhre agriculture loisang na urea har singsilakpagi thabak paikhatpa hauringaida black ta urea har bag amada lupa lising amaga chahum yaure Manipur laingaki agriculture department hauzik Manipur gi tongan ba mafam kayada ahan ba lawrok ki thabak chathariba lawmi sing amade matam gi oina mana masing thariba singda urea har phanghanabagi damakta Manipur gi mapandagi urea har singsinbagi thabak paikhatpa haure pausi asina agriculture department ki assistant fertilizer officer AFO oina thaupuriba asidagi phangba paugi matungina de namruptagi urea har metric ton lising amaga chahum train da puraktuna hauzik Jiribam railway station da thunglarei ngasi nongmani ni asigi manungda Jiribam railway dagi gari da Imphal tamna urea har sing asi pusilakna ba thaurang paikhatpa loire haire pawasina makha tare badi handak sahi gi oinadi urea har Manipur gi mapandagi singna bagi damakta transporter sing khanna bagi e tender tawbagi thabak paikhatpa leitre adubu kharip lawrokta Sizin nanaba urea har marang kaina phanganabagi damakta e tender tawduna matik chaba transporter sing khallaga har singsinbagi thabak paikhatlaga ni haire
Hauzik urea har metric ton lising amaga chahum lom namrup factory dagi singsilagli ba sidi mamang sahigi oina har singbagi thabak tawkiba transporter singna makha chathavani haina phongdokhe Amarom da hauzik Manipur gi tongan ba mafam kharada pausi asina koina satuna thijiluba matamda urea har bag amada lupa lising amaga chani dagina lising amaga chahum phawba yolle Mamal tanglaba su tangna lomi kayana urea har sisinadaba yadabadagi black ta cell tingna Laibagi thabak asi sathabani haina su miyoi kayana pausi asida phongdorokhe Hiram asigi matangde agriculture department ki makhada leriba AFO na phongdorokpagi matungina de black ta mamal hena yole hairiba urea har asigi agriculture department ka karigumba mari amata laina de black ta hauzik yoliba urea har sing asi kana na karamba mafamdagi pusilaktuna yoliba no haiba khangde adubu thijinbagi thabak amade chathagani haikhe Hauzik namrup tagi singsilagli bahar metric ton lising amaga chahum asi mari lainaba sengba farmer singda laingang na lepa mamal haibadi har bag amada lupa chaniga kuntaruk paisa marfuda niyom sumna phanganbagi thabak chathagani haina su mahakna phongdokhe Ain kaina national highway amadi state highway singi lambi gi mayaida holding signboard thetliba sing mars kuntraga mathoi phawbugi manungda lokthoknaba khangangraba su thabak oina pangthoktre Laibak asigi national highway sing amadi state highway singi lambi gi meridian singda holding signboard thetpa yade haibagi ain gi oiba athingba leirabasu Manipur da de athingba sigi wangbada ain kaina prime minister union home minister Manipur gi chief minister na chingbagi photo yauna holding signboard yungduna advertise tawbagi thabak chatharakbada angakpa ama oinare Manipur gi konung Imphal phawduna chaliba national highway amadi state highway singi meridian singda niyam lana holding signboard theliba se PWD gi national highway 1 gi thaupuribo official singi maikei dage Mars kuntraga mathoi phawbugi manungda lokthokadabani haina official oiba order ama thoktuna Imphal municipal corporation IMC da khangankhre adubu hauzik phawba thabak oina pangthoktana laire maduna thuba matamda Niyom lana theliba holding signboard sing asi lautharaga manganbagi thabak chatharagani haire Hiram asigi matangda pausi asina Manipur lenga ki PWD department ki road and bridge ki national highway 1 gi thabak puriba official singdagi phangba paugi matungina de national highway sing amadi state highway singi meridian da holding signboard thetpa asina gari thogduna lambi chathok chasin tawriba singda aduki matik khudong thiba thogalle holding signboard semduna makhal makha kayagi potlam sing advertise tawbagi thabak chathaba asina gari thoriba miyoi singna signboard aduda yengningba pokpadage yengbada gari accident thoknabagi achouba maram ohelle maram aduna national highway amasung state highway singda asigumba makhal amatagi holding signboard semduna advertise tawbagi athingba lai haire maram aduna hauzik Kaisampat junction dage airport paring haibade tidim lambi gi saruk sing mayai lambi Kaisampat junction dage wahengbam laikai phauba uripok kangsuk road Nitai Pachu Tektagi, Palace Gate, North AOC Taba Lambina Chingba Singda, Niyam Lana holding signboard Tetpagi Thabak Sathari Basi, Loinamag, Lauthoklagani Haire. Yam Nangaglibadi, Aina Yadaba Thabak Asida, Manipur Langang na Matamatam Gyo in a Paikalakpa. Thabak Thoram Sing Kaya, Laibak Niyam the Kangan na Bohot Nabadam. Ating Batamliba Lambi Sing Asida holding signboard. Advertise Taubugi Thabak left and a Sataduna Lakliba Sene. Advertise Tauba, Aduda Bharat ki Prime Minister Narendra Modi, Union Home Minister. Atay BJP ki center ki lusing basing loina na Manipur ki chief minister N Biren BJP Manipur Pradesh ki president Sardar Devi amade atay mari laina ba minister singi photo yauna advertise toksin ba asi yamna lali haire nongmada changba potsai gi mamal hengalakpagi mayokta congress na wakat mifam chathakre petroleum products sing mamal hengalakpagi mayokta Mahengai Mukta Bharat Dharna and Mass haina India gi mafam khudingda congress party na sangsiliba sige saruk ama oina Manipur dasu Manipur Pradesh Congress Committee MPCC na wakat mifam chingba chathaduna khongjang changsil Assam Rifles ki transit camp gi wal mayada Chinese hand grenade ama leiramle ngarang ayuk pung 13 kuntra rom tabada Imphal Police Station ki manungcha na laiba Minuthong mayada laiba Assam Rifles ki transit camp gi wal mayada Chinese hand grenade ama leiramle bom leire haiba paw hek phangbaga mafam aduda Manipur Police ki bomb disposal squad ki team laklaga numit jungba matung Pung 12 kuntra rom tarakpa duaida lauthoklaga lamfelge dumping site pung amaga minute kun taba duaida asoy angam Yaodana pokhai hankre aroibada tabiri bepum namakpu thagachari